나쿠피제 아코기 나쿠피제 kano tokje ahamdadi yonjira na khalambane hawaijar ga tawraga adu yolaroige akhoi oin chathoge Good morning ma'am akoi ngasi hingon gi blog matiam hapsarke ngasi di nakupi ju khare len ge adagi hangam ju khare heke thoi na sone hi thoi good morning hai ga khumaktri je kai gino Good morning. Good morning ado kaino ni thabuk su khare lai hangam ju nan bora ni hum lai budo aina si una ka kai he ga hapsale si ju leba hapsala ga siama ga khare thadoke adi kaino tawradi bora thadu di chawre si ngarang nan thadokhi buda ngai ri budune ku kuidri bune se ado bora da hapu de gi khangchau chakot budong to ko che si de le si ji budi masa gi han de gi chaw budune to si ju ani tham de gi phajare sumaina hangam je ahum mari da ngasi gi di bora je ahum khata ngai re ko ahum je thadu ani aduga horen dukan chatpa yarga di dukan da moi bora ahang ri khita ga lai rakke tawne asona kanda hangam macha macha khar lai ja si ju thadok na bana ado kaino je nakupi je kaino tok je ahamdadi yonjira na khalambane hawaijar ga tawraga adu yolaroige akhoi oin chathoge hadi winter ni na nakupi je wang bu wa lebo ko hadi hanage dumaina phajaba wa lebo ko ado phajaba wat pani na kaisu masing ju yamna thoroi packet chu ado masing yamdramni na kana hadi packet ani ahum kak thodi kaidoruni midi lauge habdi mayam hairakani aduga pibudi ngamari dongni na aduna akhoi oin chathoge myam aduga sigi kaino je khara sintokadona as thoi jo sonda kan video na mi taw aduga aina hayau dawam na tu nong kha je handakti mapal la kadau mal magi mong ji ba maton je mapal la kadau mong ni adidi mapal la di nong kha mapan de di yam pa me ko khata siladi kaina haite na chawa ma di kya cha di aidi akoi ge kangau orju adagi mahi yaudana thongbam leidane mahi yam kangna tawraga saki type ta nga thum yak ge thongdo aduju yam pa me ko aduduna handakti chaba phangdo male mapan je magi mong je mapan sal ka do male to nakupi je mapung di phara bane ba phajan li ra bane ba mana khar ngangjan ba yaure je si ngasi santhi ki ta pi ge tam aga si ge je lenthar khra kan da plastic kano je loina sintoke basket che kano ta ugi natradi loina yur lik oira bane hojik pudi winter ni na khara phai het summer yaur ki nong ju ba hor khara di kano mai lebak le hojik loina chumda gre ba horam ni na lik oiram ni na mai thar ko male mai khu manam ado handakti mapung di phare li re ko ado itar ju kano to wang bagi chang ju wat labani na nakupi je akoi gi hawai jalon be ini ya mama tu blessing na chale di blog yang kan nam adune kano ningtham tha yaur amina wang bagi chang du wat lebo ko namukti sigi matam ji yaudringai dane akoi lenthali do adagi kano ju tawi dana makari ari bodo mapan salingai de loi hektok paine ba makha sitaraga ado hojikti winter yaur amina wang bagi chang je wat le hai tare pha bagi chang je adu na package am thoroi adudi mi do kanada pini am kanada na piroi ya rak sure se sumai nang chaw ngari kharu ja khule mami man khale lentha jani lentha la chaw kani ba sumai chum thamadi chaw roi ado hojik ma di lentha logi nu thadok de uroi ado akoi maroi nakupi je lel na kainom tang hajarke hayeng sande numit che tang tara mari hai tare hayeng tang tara mari sande numit che akoi gi jantar mantar da DMCC na sinja langja duna akoi gi sit in protest am khak tok jagadori mayam ju khangdi khangbiramagani ko
ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 2ꯗꯒꯤꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯅꯦ ꯄꯥꯡꯊꯣꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯅ ꯍꯥꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯕꯤꯈ꯭ꯔꯕ IDP ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯙꯔꯅꯥ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯀꯩꯅꯣ ꯇꯧꯖꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯎꯠꯁꯦ ꯑꯗꯨꯅ ꯙꯔꯅꯥꯁꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒ ꯖꯟꯇꯔ ꯃꯟꯇꯔꯗ ꯂꯥꯛꯄꯤꯌꯣꯀꯣ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯦ ꯑꯣꯇꯣ ꯇꯣꯡꯉꯒ ꯀꯩ ꯇꯧꯗꯣꯏꯅꯣ ꯖꯟꯇꯔ ꯃꯟꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯤ ꯂꯥꯛꯄꯤꯌꯣ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯑꯗꯨꯒ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯍꯌꯦꯡ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯅꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯄꯨꯡ 3ꯗꯣ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯉꯥꯛꯇ ꯑꯣꯏꯔꯒꯁꯨ ꯄꯨꯡꯒꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯨꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯌꯥꯎꯕꯤꯔꯝꯃꯣ ꯑꯁꯪ ꯑꯁꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯕꯨꯗꯤ ꯅꯠꯇꯦ ꯄꯨꯡ 3ꯗꯣ ꯌꯥꯎꯕꯤꯔꯒꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯀꯩꯒꯨꯝꯕ ꯑꯗꯨꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯏꯔꯩꯕꯥꯛꯀꯤꯅꯤ ꯈꯜꯂꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯟꯁꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯀꯦꯅꯔ ꯑꯃꯁꯨ ꯊꯣꯛꯍꯟꯖꯔꯛꯀꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯙꯔꯅꯥꯒꯤ ꯁꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯍꯥꯏꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯩꯅꯅꯕ ꯑꯗꯒꯤ ꯑꯇꯩ ꯁꯤꯟ ꯂꯥꯡꯕꯗ ꯆꯪꯕ ꯈꯣꯔꯁꯥꯁꯤꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯨꯄꯥ 50ꯗ ꯑꯣꯏꯔꯁꯨ 100ꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯅ ꯏꯁꯀꯦꯅꯔꯁꯨ ꯊꯣꯛꯍꯜꯂꯛꯀꯦ ꯁꯤꯒꯤ ꯏꯁꯀꯦꯅꯔꯁꯤꯗ ꯃꯌꯥꯝꯅ ꯂꯨꯄꯥ 50ꯗꯪ ꯑꯣꯏꯔꯁꯨ ꯑꯉꯝ ꯑꯉꯝꯕ 30ꯗ ꯑꯣꯏꯔꯁꯨ 10ꯗ ꯑꯣꯏꯔꯁꯨ ꯑꯉꯝ ꯑꯉꯝꯕꯗꯣ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯥꯏ ꯄꯥꯛꯍꯟꯁꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯍꯌꯦꯡ ꯁꯟꯗꯦ ꯅꯨꯃꯤꯠ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯕ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ IDPꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯙꯔꯅꯥ ꯑꯃ ꯇꯧꯖꯒꯗꯣꯏꯅꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯙꯔꯅꯥꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯦ ꯏꯁꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ ꯏꯔꯩꯕꯥꯛꯀꯤꯅꯦ ꯈꯜꯂꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯥ. ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯤꯌꯦꯀꯣ ꯕ꯭ꯂꯦꯁꯤ ꯍꯌꯦꯡ ꯙꯔꯅꯥ ꯅꯪ ꯆꯠꯀꯗ꯭ꯔꯣ ꯆꯠꯀꯅꯤ ꯐꯣꯟ ꯑꯝꯇ ꯊꯝꯈꯣꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯍꯌꯦꯡ ꯙꯔꯅꯥ ꯆꯠꯀꯗ꯭ꯔꯣ ꯆꯠꯀꯅꯤ ꯀꯗꯥꯏꯗꯅꯣ ꯙꯔꯅꯥ ꯇꯧꯗꯣꯏꯁꯤꯕꯣ ꯖꯟꯇꯔ ꯃꯟꯇꯔ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯧꯅꯣ ꯄꯨꯡ 2ꯗꯒꯤꯅ 5 ꯐꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯌꯦꯡ ꯀꯔꯤꯒꯤ ꯙꯔꯅꯥꯅꯣ ꯇꯧꯗꯣꯏꯁꯤꯕꯣ IDP ꯃꯌꯥꯝ ꯃꯌꯨꯝꯗ ꯍꯟꯖꯜꯍꯜꯂꯣ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯣ ꯃꯌꯥꯝ ꯙꯔꯅꯥꯗ ꯎꯅꯁꯦ ꯙꯔꯅꯥꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯁꯣꯏꯃꯛꯇ ꯙꯔꯅꯥ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯊꯦꯡꯅꯁꯦ ꯙꯔꯅꯥꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕꯥꯛꯀꯤ ꯂꯥꯛꯄꯤꯌꯨ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯁꯤꯗ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯧꯔꯤꯀꯣ ꯑꯗꯨꯗꯤ ꯄꯤꯖꯒꯦ ꯙꯔꯅꯥ ꯂꯥꯛꯑꯗꯤ ꯍꯪꯒꯥꯝ ꯄꯤꯖꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯆꯥꯎꯔꯒ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯎꯔꯒ ꯙꯔꯅꯥ ꯄꯤꯖꯒꯅꯤ ꯑꯩꯈꯣꯏꯅ ꯙꯔꯅꯥꯗ ꯃꯅꯥꯛꯇ ꯄꯣꯔꯛꯑꯒ ꯍꯦꯛꯑꯒ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯇꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯌꯣ ꯕꯥꯏ ꯕꯥꯏ ꯇꯧꯁꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯦ ꯕꯥꯁꯀꯦꯠ ꯑꯃꯒꯤꯁꯦ ꯌꯦꯡꯉꯣ ꯍꯟꯗꯛꯇꯤ ꯁꯤ ꯈꯛ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯋꯥꯡꯕꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯑꯇꯩꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯁꯦ ꯍꯦꯛꯇ ꯍꯟꯊꯅ ꯎꯏꯔꯦꯕ ꯃꯥꯒꯤ ꯄꯥꯝꯕꯤ ꯃꯄꯣꯞꯇꯤ ꯆꯥꯎꯋꯦ ꯁꯥꯡꯕꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯁꯤꯃꯗꯤ ꯈꯔ ꯁꯥꯡꯕ ꯃꯥꯜꯂꯦ ꯃꯔꯛ ꯃꯔꯛꯇ ꯃꯥꯟꯅꯗ꯭ꯔꯤꯁꯨꯔꯕ ꯁꯤꯁꯤꯅ ꯃꯌꯥꯝ ꯁꯥꯡꯉꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯇꯝꯗ ꯁꯥꯡꯕꯗꯨꯅꯦꯕ ꯃꯃꯥꯡꯒꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩꯒꯤ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯏꯇꯦꯟ ꯇꯦꯜꯂ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤ ꯃꯔꯥꯗꯨꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯏꯐꯦꯠ ꯊꯥꯗꯣꯛꯀꯦ ꯁꯤꯗꯤ ꯃꯌꯥꯝ ꯊꯥꯗꯣꯛꯄ ꯌꯥꯅꯤꯌꯦ ꯆꯕꯨꯟꯁꯤꯅ ꯄꯨꯔꯥ ꯊꯣꯝꯖꯤꯜꯂ ꯂꯩꯔꯦ ꯁꯤꯗꯩꯗ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃꯨꯛ ꯃꯔꯥꯁꯦ ꯂꯩꯕꯥꯛꯁꯤ ꯀꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯄꯥꯕ ꯆꯦꯔꯪ ꯍꯥꯞꯈꯤꯕꯒꯤꯀꯣ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯆꯦꯔꯪꯁꯦ ꯁꯤꯟꯇꯣꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣই ꯅꯧꯅ ꯊꯥꯗꯣꯛꯅꯕ
ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯄꯣꯂꯥꯡ ꯑꯍꯨꯝꯗꯤ ꯊꯥꯗꯣꯛꯑꯦꯀꯣ ꯃꯊꯛꯇ ꯊꯝꯃꯤꯕ ꯑꯍꯨꯝꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯉꯝꯃꯒꯅ ꯅꯨꯡꯊꯤꯟ ꯇꯧꯔꯒꯦ ꯉꯝꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯁꯤꯟꯅꯅꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯃꯈꯣꯡꯁꯨ ꯈꯔ ꯍꯦꯛꯀꯦ ꯊꯣꯛꯄ꯭ꯔꯥ? ꯑꯩ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯕꯤꯔꯝꯒꯦ ꯁꯤꯗꯤ ꯀꯌꯥ ꯍꯦꯛꯒꯦ? ꯑꯩ ꯍꯦꯛꯈꯣ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤꯂꯥ ꯍꯦꯛ ꯆꯠꯂꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯁꯤꯁꯨ ꯍꯦꯛꯑꯣ ꯍꯦꯛꯑꯣꯔꯥ? ꯑꯗꯨꯁꯨ ꯍꯦꯛꯑꯣ ꯍꯥꯏꯗꯤ ꯃꯀꯥꯗꯣ ꯍꯦꯛꯇꯠꯇ꯭ꯔꯗꯤ ꯍꯪꯒꯥꯝꯗꯣ ꯆꯥꯎ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯀꯥ ꯍꯦꯛꯇꯣ ꯆꯥꯎꯒꯗꯧꯅꯤ ꯁꯤꯁꯨ ꯑꯗꯩ ꯍꯦꯛꯑꯣ? ꯑꯆꯧꯕꯗꯨꯕꯨ ꯑꯗꯨ ꯍꯦꯛꯇꯠꯂꯣ ꯑꯗꯨꯒ ꯌꯥꯔꯦ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯅꯪ ꯁꯤꯕꯨ ꯍꯦꯛꯄ ꯌꯥꯏ ꯑꯗꯣ ꯅꯪ ꯍꯦꯛꯅꯤꯡꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯍꯦꯛꯑꯣ ꯍꯥꯏꯔꯣ? ꯌꯦꯡꯉꯨ ꯅꯪ ꯍꯦꯛꯇꯤ ꯍꯦꯛꯅꯤꯡꯗꯦ ꯍꯦꯛꯑꯔꯣꯏꯒꯦꯗ ꯑꯩ ꯈꯪꯉꯦ ꯑꯩ ꯍꯦꯛꯅꯤꯡꯗꯦ. ꯃꯥꯗꯤ ꯍꯪꯒꯥꯝꯁꯤ ꯍꯦꯛꯇꯣꯛꯈ꯭ꯔꯒ ꯍꯦꯛꯇ ꯑꯅꯤ ꯑꯍꯨꯝꯈꯛ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯋꯥꯏꯗꯣ ꯑꯩ ꯅꯍꯥꯟ ꯂꯣꯏ ꯍꯦꯛꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯍꯦꯛꯎꯔꯅꯨꯗ. ꯁꯤꯒꯤ ꯃꯆꯥꯁꯤꯃ ꯍꯦꯛꯑꯗꯣ ꯎꯝ. ꯑꯩ ꯀꯩꯅꯣ ꯑꯌꯨꯛꯇ ꯈꯔ ꯍꯦꯛ ꯍꯧꯔꯝꯕꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯣ ꯍꯦꯛꯇꯣꯛꯇ꯭ꯔꯒꯗꯤ ꯆꯥꯎꯔꯣꯏꯗꯣꯏꯅꯤ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯍꯦꯛꯇ꯭ꯔꯤꯕꯅꯤ ꯁꯤꯒꯤꯁꯤ ꯃꯌꯥꯝ ꯍꯦꯛ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯀꯥꯁꯦ ꯍꯦꯛꯇꯣꯛ ꯃꯀꯥ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯆꯧꯕ ꯍꯦꯛꯇꯣꯛꯄꯤꯗ꯭ꯔꯒꯗꯤ ꯆꯥꯎ ꯉꯝꯃꯣꯏꯕ ꯌꯥꯔꯕ? ꯁꯤ ꯑꯃ ꯁꯣꯝꯒꯤ ꯍꯦꯛꯇꯣꯛꯄꯤꯕ ꯃꯆꯥꯁꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯆꯥꯅꯦꯕ ꯃꯅꯥ ꯄꯤꯗꯣꯕ ꯑꯩ ꯁꯤꯗꯒꯤ ꯑꯃ ꯍꯦꯛ ꯌꯥꯔꯅꯤ ꯑꯗꯨꯗꯒꯤ ꯌꯥꯔꯅꯤ ꯑꯆꯧꯕ ꯑꯅꯧꯕ ꯍꯦꯛꯀꯠꯄꯅꯤꯅ ꯃꯅꯥꯁꯦ ꯊꯨꯞꯄꯒ ꯆꯥꯎꯈꯠꯂꯛꯏꯁꯦ ꯌꯥꯔꯕ? ꯑꯁꯤ ꯃꯆꯥꯁꯤꯃ ꯍꯦꯛꯑꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯅꯥꯗꯨꯅꯦꯕ ꯆꯞ ꯇꯤꯡꯉꯒ ꯁꯤꯗꯤ ꯄꯤꯑ ꯍꯦꯛꯎꯔꯥ? ꯂꯩꯁꯦ ꯑꯗꯨ ꯍꯦꯛꯇꯣꯛꯑꯣ ꯑꯗꯨ ꯍꯥꯟꯅꯩ ꯃꯅꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯇꯤꯡꯉꯤꯈꯩꯗꯣ ꯂꯩꯕꯥꯛꯁꯤ ꯉꯥꯛꯇ꯭ꯔꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯀꯥꯈꯠꯄꯤꯔꯝꯃꯣ. ꯑꯗꯨꯁꯨ ꯌꯥꯏ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯌꯥꯝꯃꯦꯕ. ꯑꯩ ꯁꯤꯗꯒꯤ ꯍꯦꯛꯇꯣꯛꯄꯤꯔꯣ ꯁꯤ ꯑꯅꯤ ꯑꯍꯨꯝ ꯍꯦꯛ ꯌꯥꯔꯦ ꯑꯅꯤ ꯍꯦꯛꯑꯒꯦ ꯁꯤꯗꯒꯤ. ꯁꯣꯝꯗꯒꯤꯗꯤ ꯍꯦꯛꯇꯣꯛꯄꯤꯔꯣ ꯁꯣꯝ ꯃꯆꯥꯁꯤꯃ ꯎꯝ. ꯍꯦꯛꯂꯛꯑꯣ ꯁꯤꯗꯤ ꯌꯥꯔꯅꯤ. ꯑꯗꯨꯗꯩꯗꯤ ꯍꯦꯛꯇꯣꯛꯑꯣ ꯁꯤꯃꯒ ꯍꯦꯛꯎꯔꯥ? ꯅꯪ ꯍꯦꯛꯀꯦꯁꯨ ꯍꯦꯛꯑꯣ ꯅꯪ ꯍꯦꯛꯑꯔꯣꯏꯒꯦ. ꯍꯦꯛꯅꯤꯡꯗ꯭ꯔꯒ ꯍꯦꯛꯎꯔꯅꯨ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯕ ꯃꯆꯥꯗꯨꯗꯤ ꯍꯦꯛꯇꯣꯛꯇ꯭ꯔꯒꯗꯤ ꯆꯥꯎ ꯉꯝꯃꯣꯏꯅ ꯇꯧꯅꯤꯗ ꯑꯁꯣꯝꯒꯤꯗ ꯑꯃꯨꯛ ꯑꯃꯅꯤ ꯑꯃ ꯍꯦꯛꯎꯔꯁꯤ ꯁꯤꯁꯦ ꯊꯝꯁꯦ ꯍꯥꯏꯔ ꯑꯩꯗꯤ ꯁꯤ ꯄꯥꯝꯕꯤꯁꯤꯒꯅꯦ ꯁꯤ ꯄꯥꯝꯕꯤꯁꯤꯒ ꯀꯩꯅꯣꯗꯣ ꯁꯤꯁꯦ ꯍꯦꯛꯎꯔꯥ? ꯃꯆꯥꯈꯩꯗꯣ ꯂꯣꯏ ꯍꯦꯛꯇꯣꯛꯑꯒ ꯑꯃꯨꯛꯇꯪ ꯊꯝꯖꯤꯅꯨ ꯃꯇꯝ ꯈꯤꯇꯪ ꯃꯆꯥꯒꯤ ꯑꯆꯧꯕꯈꯩꯗꯣ ꯂꯣꯏ ꯍꯦꯛꯇꯣꯛꯑꯒ ꯃꯆꯥꯈꯩꯗꯣ ꯈꯤꯇꯪ ꯆꯥꯎꯒꯗꯕ ꯃꯑꯣꯡꯗꯗꯤ ꯄꯥꯜꯂꯛꯏꯕꯀꯣ ꯌꯦꯡꯉꯁꯦ ꯃꯇꯝ ꯈꯔ ꯑꯁꯣꯝꯒꯤ ꯑꯃꯁꯤꯁꯨ ꯍꯦꯛꯄꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯅꯧꯕꯗꯨꯗꯤ ꯏꯟꯅꯅꯕ ꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯆꯧꯕꯒꯤ ꯍꯥꯟꯅꯒꯤ ꯑꯀꯣꯏꯕꯁꯦ ꯂꯣꯏ ꯍꯦꯛꯇꯠꯂꯒ ꯃꯆꯥꯗꯨꯗꯪ ꯀꯛꯑꯣ ꯁꯣꯟꯒꯤ ꯕꯣꯔꯥꯗ ꯊꯥꯗꯣꯛꯄꯒꯤꯁꯤꯗꯤ ꯃꯌꯥꯝ ꯐꯖꯔꯕꯅꯤ ꯌꯦꯡꯉꯨ ꯁꯤꯁꯤꯅ ꯍꯥꯟꯅ ꯆꯞ ꯃꯥꯟꯅꯈ꯭ꯔꯒ ꯁꯤꯃꯗꯤ ꯐꯖꯔꯦ ꯌꯦꯡꯉꯨ ꯁꯤꯂꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦꯗ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯀꯩꯅꯣ ꯁꯦꯞ ꯑꯃ ꯆꯥꯗ꯭ꯔꯦ ꯁꯣꯝꯒꯤꯁꯨ ꯑꯩꯕꯨ ꯏꯁꯤꯡ ꯉꯔꯥꯡ ꯅꯍꯥꯟ ꯆꯥꯏꯗꯕ꯭ꯔꯣ ꯂꯣꯏ ꯀꯪꯉꯝꯃꯤꯁꯦ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯃꯈꯜ ꯑꯅꯤ ꯚꯦꯔꯥꯏꯇꯤ ꯁꯨꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯃꯅ ꯌꯥꯝ ꯆꯥꯎꯋꯦ ꯑꯃꯅ ꯌꯥꯝ ꯄꯤꯛꯑꯦꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕꯀꯣ ꯁꯤ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯃꯥꯟꯅꯗꯕ ꯇꯥꯏ ꯑꯗꯨꯒꯗꯣ ꯍꯦꯛꯇꯣꯛꯄꯤꯌꯨ ꯐꯖꯔꯁꯨ ꯍꯦꯛꯇꯣꯛ ꯍꯥꯏꯗꯤ ꯍꯦꯟꯅ ꯆꯥꯎꯔꯛꯅꯕꯅꯤ ꯃꯥꯅꯗꯤ ꯍꯦꯛꯅꯤꯡꯗ꯭ꯔꯤꯕꯀꯣ ꯐꯖꯕꯁꯤꯗ ꯀꯩꯀꯩꯅꯣ ꯍꯦꯛꯇꯣꯏꯁꯤꯁꯨ ꯌꯥꯔꯣꯏ ꯃꯀꯥ ꯌꯦꯡꯉꯣ ꯅꯪ ꯍꯦꯛꯅꯤꯡꯗ꯭ꯔꯕꯗꯣ ꯈꯤꯇꯪ ꯐꯖꯅ ꯑꯝꯇ ꯂꯩꯈꯤꯁꯅꯨꯁꯦ ꯁꯤꯗꯩꯗꯅ ꯍꯦꯛꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯌꯥꯔꯦ ꯁ꯭ꯋꯥꯏ ꯁꯤꯗꯒ ꯂꯣꯏꯅ ꯍꯦꯛꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯕꯨꯗꯤ ꯍꯦꯛꯀꯦ ꯑꯁꯤ ꯉꯥꯡ ꯅꯪꯅ ꯍꯦꯛꯅꯤꯡꯗꯕꯒ ꯍꯦꯛꯎꯔꯅꯨ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯌꯥꯝ ꯍꯦꯛ ꯌꯥꯅꯤ ꯃꯅꯥꯗꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯆꯥꯎꯈꯠ ꯉꯝꯃꯔꯣꯏꯕ ꯑꯅꯧꯕꯁꯤꯡꯗꯣ ꯑꯔꯤꯕꯗꯨꯗ ꯑꯗꯨꯝ ꯆꯠ ꯂꯩꯔꯅꯦꯕ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯆꯥꯎꯔꯣꯏꯕ ꯑꯔꯤꯕꯗꯨꯗꯤ ꯌꯥꯔꯦꯀꯣ
ꯂꯣꯡꯊꯣꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯍꯦꯛꯄ ꯂꯣꯏꯔꯦ ꯊꯣꯏꯊꯣꯏ ꯑꯁꯤ ꯀꯩꯅꯣꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯃꯃꯥꯏ ꯃꯅꯥꯛ ꯄꯨꯁꯜꯂꯣ ꯅꯪꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤꯅ ꯉꯁꯤꯒꯤ ꯁꯤꯒꯩ ꯍꯦꯛꯑꯦꯀꯣ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯤꯗ ꯑꯗꯨꯝ ꯌꯥꯝꯕꯅꯦ ꯁꯥꯡꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯅꯥꯀꯨꯞꯄꯤꯗꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯃꯌꯥꯝ ꯁꯤꯅ ꯍꯪꯒꯥꯝꯁꯤꯗ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯅ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯃꯦꯍꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯒꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅꯃꯔꯣꯏꯒꯦ